Leibak Nungsiba Utpa Oina lamdam asigi Pheesabi Singna Naat ki phee shing Marang Kaina Puthoknaba Hotnasi haina Manipur Handloom and Handicrafts Development Corporation ki Managing Director E Jiten phongdorakli. Ningol Jagobaga Mari Lainana Ministry of Textiles ki Handloom Development Commissioner ki miteng makada Manipur Handloom and Handicraft Development Corporation Limited na sinduna Ibo Yaima Sumang Lila Sanglenda numitara mangani chathagadaba State Handloom Expo Hat Karga Mela Howdopaki Thoramda Wafamasi Mahana Fondo Kibane Handloom Amasung Handicraft stall Humpurom the Sarugyariba Expo du Howdopaki Thoramda Manipur Handloom and Handicraft Development Corporation Limited ki Managing Director E Jiten Weaver Service Center Porompat ki Finance Officer Surendra Directorate of Handloom and Textiles ki Finance Officer Thongam Gunindra Madi Deputy Director Handloom T.S. Bashantana Maruiba Mitunglen Singoina Saruyaki Thoromaduda E Jiten hai Pheesabi amasung artisan Singna mela ngairaga senthang phangnaba honabagi hainabi thadoksi lamdam asida putokchariba potok singa si matau karamna malemgi kaithel yauhankadage amasung aikoi gi kaithel da potsit laina yonba ngamgadage haibadu khanthabagi matam thengmalabadi Sarasida register weaver laganirom amadi artisan laganirom laire lamdam asigi mishing de yenglabadi weaver amasung artisan gi machinga se yamna wangna lairibani aikoi gi potok singa se mapan gi miyamna pamnarabasu yoliba mamalga chana dabana khudongcha daba kaya mayungnare Pheesabi amasung artisan singna professional ethics khangna thabak tobiu haina mangna pongdokhi अखोई की तलमदम से लेरिबा मीपुंग खुदिमंगना नुपीजो ओरो नुपा ओरो आई इसामक तो अदु आइदि छि अखोई हेलुम फीने कोसे अदो सिना बा हता अखोई न सिजिनदना कनाना सिनदुनो अखोई की दा इसागे पोसौक से अखोई सिना जी हाइबा अदुगी नुंगसिबा अमखक चंगेबा अखोई की पोनी मसिगिदम चाउथोकजोम चंगे फजगेरा फजरोइरा अखोई सेतबा यादे हाइबगी अमखक चंगेबा अदुनने अखोइना डिपार्टमेंट जो यूज एंड प्रोक्योरमेंट पॉलिसी मिपुं खुदिमक्ता तौद्रगसो मणिपुर सरकार के मखादा लेबा डिपार्टमेंट जिंगदि तंगाई बदना मागी थोंग थोंनाव खंगदे पर्दा खंगदे टेबल कनोदा रनर खंगदे अमा खंगदे तंगाई बदना ऑफिस अमदा थंबा याबा पोट खुदिमक्किदमक्ता अखोइना तंगाई बदना मसिगी पोसे सिनदबा यादे हाइबसे लोकल पोसे सिनदबा यादे हाइना अखोइ पॉलिसी लै अदुगी तुंगिना अखोइना डिपार्टमेंट जिंग अखोइ सप्लाई तबु थबक चथरि मसिदा हेलुंग हैंडीक्राफ्ट डेवलपमेंट कॉर्पोरेशन पैसा तुंगबसु नतियो अखोई ओइमने कइनो just to help the weavers and artisans. Directorate of Handloom and Textiles ki Deputy Director Handloom T.S. Bashantana hai Ministry na piba kanglon gi matungina Handloom gi marking yaudaba pothok sing expo da yauba yadre Handloom mark law na ba apply tawkraga mark tech laudana leiba weaver kaya amasu leire bakoi sing adugi manungda mark tech asi kadaidagi fangadagi haiba fauba khangdaba weaver singsu yaudaba nate amaromda Delhi da pangthokadaba National Handloom Expo made makataba expo kayada yaugadaba pothok sing screening tawba hauragani expo sing asidagi online gi khuthangda pot yonba yabagi khudong chabasu pigani weaver singna premium free oiba insurance yaubiyo madugi damak mari lainaba district ki project manager singda pau phaubiyu haina mangna makata ki Handloom marks apply to the yard have to go already Canada masigi kana masi hangi raga Handloom marks use to view Handloom marks to view akoina Handloom mark apply to the ai se ko gap to chahi bada fabrics meter gap to ida target number of pieces gap to ai matu ina submit to madu ina level se pera kata tax se pera kata mai high no te asi apply to the maduna mayam si Handloom mark apply to re had to min le se to bigano anambana Handloom marks Manipur yame hektar se apply to se adu Handloom mark apply to ni ai ni yare and have khandi Handloom marks use to you product ki gun to ida bengal masi mari haija ki naam samjage